ꯀꯔꯤꯁꯨ ꯀꯟꯊꯕ ꯇꯧꯗꯅ ꯂꯣꯛꯗꯥꯎꯟ ꯍꯦꯛꯇ ꯊꯝꯖꯤꯟꯕ ꯇ꯭ꯔꯦꯚꯦꯜꯕꯨ ꯍꯦꯛꯇ ꯊꯤꯡꯖꯤꯟꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯍꯟꯕꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯑꯣꯟꯕ ꯉꯝꯂꯣꯏ ꯃꯔꯨꯞꯁꯤꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯕꯣꯔꯤꯡ ꯆꯨꯔꯕ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯑꯃꯗꯤ ꯇꯨꯡꯗ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯑꯗꯣꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯕ ꯐꯪꯅꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯁꯤꯕꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯒ ꯑꯣꯜꯒꯤ ꯑꯣꯞꯁꯟꯗ ꯅꯝꯕꯤꯔꯝꯃꯨ ꯃꯔꯨꯞꯁꯤꯡ ꯀꯣꯚꯤꯗꯀꯤ ꯑꯜꯐꯥ ꯗꯦꯜꯇꯥ ꯑꯃꯗꯤ ꯒꯥꯃꯥ ꯚꯦꯔꯤꯌꯦꯟꯠꯀꯤ ꯃꯇꯨꯡꯗ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯃꯃꯨꯛ ꯊꯣꯛꯂꯛꯂꯦ ꯃꯃꯤꯡꯅ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯛꯂꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯚꯥꯏꯔꯁꯇ ꯃ꯭ꯌꯨꯇꯦꯁꯟ ꯊꯣꯛꯄ ꯑꯁꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡꯅ ꯄꯦꯅꯤꯛ ꯃꯣꯗꯇ ꯂꯥꯛꯂꯤꯕ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ अगर आपने भी कोरोना से डरना छोड़ दिया है तो सावधान हो जाइए A worst ever mutation that is said to have originated in South Africa. Scientists in South Africa are warning against a new coronavirus variant of extreme concern. ꯚꯦꯔꯤꯌꯦꯟꯠ ꯑꯅꯧꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯅꯠꯇ꯭ꯔꯒ B1.1.529 ꯀꯧꯏ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯕꯣꯠꯁꯋꯥꯅꯥ ꯀꯟꯇ꯭ꯔꯤꯗ ꯗꯤꯁꯀꯣꯚꯔ ꯇꯧꯈꯤ ꯑꯗꯨꯕꯨ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤꯕꯨ 24 ꯅꯕꯦꯝꯕꯔꯗ WHO ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯃꯦꯖꯔ ꯀꯟꯇ꯭ꯔꯤ ꯀꯌꯥꯗ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗꯁꯨ ꯁꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯏꯇꯥꯂꯤ ꯖꯔꯃꯅꯤ ꯅꯦꯗꯔꯂꯦꯟꯗ ꯕ꯭ꯔꯤꯇꯦꯟ ꯏꯖꯔꯦꯜ ꯕꯦꯜꯖꯤꯌꯝ ꯖꯦꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯃꯗꯤ ꯍꯣꯡꯀꯣꯡꯅꯆꯤꯡꯕ ꯂꯝꯁꯤꯡ ꯌꯥꯎꯔꯤ ꯁꯤꯁꯨ ꯅꯣꯟ ꯀꯦꯁꯦꯁ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕꯗ ꯍꯥꯟꯅꯅ ꯁꯟꯗꯣꯛꯑꯝꯕꯁꯨ ꯌꯥꯏ WHO ꯅ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯕꯨ 26 ꯅꯕꯦꯝꯕꯔꯗ ꯚꯦꯔꯤꯌꯦꯟꯠ ꯑꯣꯐ ꯀꯟꯁꯔꯟꯒꯤ ꯁ꯭ꯇꯦꯇꯁ ꯄꯤꯈꯤ WHO ꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯔꯤꯌꯦꯟꯠꯁꯤꯡꯕꯨ ꯃꯦꯟ ꯑꯣꯏꯕ ꯀꯦꯇꯦꯒꯣꯔꯤ ꯑꯅꯤꯗ ꯈꯥꯏꯗꯣꯛꯏ ꯚꯦꯔꯤꯌꯦꯟꯠ ꯑꯣꯐ ꯀꯟꯁꯔꯟ ꯑꯃꯗꯤ ꯚꯦꯔꯤꯌꯦꯟꯠ ꯑꯣꯐ ꯏꯟꯇꯔꯦꯁ ꯚꯦꯔꯤꯌꯦꯟꯠ ꯑꯣꯐ ꯏꯟꯇꯔꯦꯁ ꯍꯥꯏꯔꯤꯕꯁꯤꯅ ꯀꯣꯚꯤꯗ-19ꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯠ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯊꯣꯛꯍꯟꯕ ꯚꯦꯔꯤꯌꯦꯟꯠ ꯃꯈꯜꯅꯤ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯃꯗꯤ ꯁꯦꯚꯦꯔꯤꯇꯤ ꯃꯤ ꯑꯃꯒ ꯈꯦꯠꯅꯕ ꯌꯥꯏ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯃꯦꯇꯤꯛ ꯈꯔꯗꯤ ꯑꯣꯏ WHO ꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯚꯦꯔꯤꯌꯦꯟꯠ ꯑꯣꯐ ꯏꯟꯇꯔꯦꯁ ꯑꯅꯤ ꯂꯩ ꯑꯍꯥꯟꯕꯗ ꯂꯝꯗꯥ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 2020ꯗ ꯄꯦꯔꯨꯗ ꯐꯪꯈꯤ ꯑꯅꯤꯁꯨꯕꯅ ꯃꯨ ꯚꯦꯔꯤꯌꯦꯟꯠ ꯃꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯅꯋꯥꯔꯤ 2021ꯗ ꯀꯣꯂꯝꯕꯤꯌꯥꯗ ꯐꯪꯈꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯥꯊꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯔꯤꯌꯦꯟꯠꯁꯤꯡ ꯚꯦꯔꯤꯌꯦꯟꯠ ꯑꯣꯐ ꯀꯟꯁꯔꯟꯒꯤ ꯃꯅꯨꯡꯗ ꯂꯥꯛꯏ ꯚꯦꯔꯤꯌꯦꯟꯠ ꯃꯈꯜ ꯑꯁꯤꯗꯒꯤ ꯀꯣꯚꯤꯗ-19 ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯁꯟꯅ ꯍꯦꯟꯅ ꯂꯥꯏꯅ ꯁꯟꯗꯣꯛꯄ ꯉꯝꯃꯤ ꯀꯣꯚꯤꯗ-19ꯒꯤ ꯃꯈꯜ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯦꯜꯂꯤ ꯁꯤꯝꯇꯣꯝꯁꯨ ꯍꯦꯟꯅ ꯎꯕ ꯐꯪꯏ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯗꯗꯤ ꯚꯦꯛꯁꯤꯟꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯟड ꯁꯣꯁꯤꯌꯦꯜ ꯃꯤꯖꯔꯁꯀꯤ ꯀꯥꯟꯅꯕ ꯍꯟꯊꯈꯤ WHO ꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯦꯔꯤꯌꯦꯟꯠ ꯑꯣꯐ ꯀꯟꯁꯔꯟ ꯃꯈꯜ 4 ꯂꯩ ꯑꯜꯐꯥ ꯕꯦꯇꯥ ꯒꯥꯃꯥ ꯑꯃꯗꯤ ꯗꯦꯜꯇꯥ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯚꯦꯔꯤꯌꯦꯟꯠ ꯑꯣꯏꯔꯝꯃꯤ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯣꯛꯇꯣꯕꯔ 2020ꯗ ꯐꯪꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ-19ꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯦꯀꯦꯟꯗ ꯋꯦꯕ ꯑꯃꯁꯨ ꯂꯥꯛꯈꯤ ꯑꯜꯐꯥꯅ UKꯗ 2020ꯗ ꯐꯪꯈꯤ ꯕꯦꯇꯥꯅ ꯃꯦ 2020 ꯑꯐ꯭ꯔꯤꯀꯥꯗ ꯒꯥꯃꯥꯅ ꯕ꯭ꯔꯥꯖꯤꯜꯗ ꯅꯕꯦꯝꯕꯔ 2020ꯗ ꯐꯪꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯣꯃꯤꯅꯦꯟꯠ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯐꯪꯈꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁꯦꯁꯁꯤꯡꯗ 80-90% ꯗꯤ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯚꯦꯔꯤꯌꯦꯟꯠ ꯑꯣꯐ ꯀꯟꯁꯔꯟꯒꯤ 5ꯁꯨꯕ ꯚꯦꯔꯤꯌꯦꯟꯠ ꯑꯃ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯒꯨꯝꯅ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯗꯦꯟꯖꯔꯁ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ WHO ꯑꯃꯗꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ ꯑꯅꯧꯕ ꯀꯣꯚꯤꯗ-19ꯒꯤ ꯋꯦꯕ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯀꯤꯅꯔꯤ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯀꯌꯥꯝ ꯁꯥꯊꯤꯕꯒꯦ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯗ ꯑꯗꯣꯝꯗ ꯏꯟꯇꯔꯦꯁꯇꯤꯡ ꯐꯦꯛ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯀꯣꯚꯤꯗ-19 ꯗꯤꯖꯤꯁꯀ ꯁꯤꯖꯅꯦꯜ ꯐ꯭ꯂꯨꯒ ꯌꯥꯝꯅ ꯃꯥꯟꯅꯩ ꯀꯣꯚꯤꯗ-19ꯅ ꯈꯔ ꯁꯥꯊꯤꯕ ꯍꯦꯜꯂꯒꯁꯨ ꯑꯅꯤꯃꯛꯀꯤ ꯁꯤꯝꯇꯝꯁ ꯑꯅꯝꯕꯅ ꯃꯥꯟꯅꯩ ꯑꯍꯟ ꯈꯔ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯁꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯁꯤꯖꯅꯦꯜ ꯐ꯭ꯂꯨꯁꯨ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯃꯅꯤ WHO ꯒꯤ ꯑꯥꯔꯇꯤꯀꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ 3,50,000 ꯃꯨꯛꯇꯤ ꯁꯤꯖꯅꯦꯜ ꯐ꯭ꯂꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤ ꯍꯥꯏꯔꯤ ꯁꯤꯖꯅꯦꯜ ꯐ꯭ꯂꯨ ꯑꯁꯤꯒꯤ ꯚꯦꯛꯁꯤꯟꯁꯨ ꯂꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯚꯦꯛꯁꯤꯟ ꯃꯈꯜ ꯑꯁꯤꯁꯨ ꯑꯞꯗꯦꯠ ꯇꯧꯗꯨꯅꯇ ꯂꯥꯛꯂꯤ ꯃꯔꯝꯗꯤ ꯁꯤꯖꯅꯦꯜ ꯐ꯭ꯂꯨꯕꯨ ꯊꯣꯛꯍꯜꯂꯤꯕ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯚꯥꯏꯔꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ म्यूटेट तौई मसीना ताई मदुदी सीजनल फ्लूबु थोगलिबा वायरस असिसु म्यूटेट यामना तौई अदुबु मसीगी मरमदा मीडिया सिंगना अदु खांगना उट्टे ओमिक्रोन वेरिएंट असिदा म्यूटेशन 50 दगी हेन्ना उबो फंगली वायरस असिना संदोलिबा असि मखोइगी मथक्ता याउरिबा स्पाइक प्रोटीन असिगी मतेंगननी अदुगा वेरिएंट असिगी स्पाइक प्रोटीन खक्तदा म्यूटेशन 32 दगी हेन्ना उबो फंगी डेल्टा वेरिएंट का कंपेयर तौबदा डेल्टा वेरिएंट की स्पाइक प्रोटीन दा 9 म्यूटेशन थोई अदुगा ओमिक्रोन वेरिएंट असिदा 32 म्यूटेशन थोई मसीनी कोरोना वायरस की इवोल्यूशन की ख्वाइदगी चाउबो जम मतांग असिदा अखोइगी दम ख्वाइदगी मरुओइबा क्वेश्चन दी वेरिएंट असी कयाम लाइना संदोकपा याबगे हाइबसिनी मसीदा WHO ना हौजुक फाउबा सफिशिएंट डाटा लेट्री हाइकी इनौनौना डिस्कवर तौबदा ngai हाइना खुंखी अदुबु साउथ अफ्रीका की मफम मदा केस असिगी मतांग स्टडी तौखी स्टडी असिदा वीक अनि की मनुंगदा पॉजिटिव केस ता 1% दगी 30% फाउबो जम लाखी मरम असिना डिजीज असी असुकी मतिक थुना संदोरकपा याइ हाइना WHO ना हाइरी डिजीज मॉडलिंग साइंटिस्ट अमना ओमिक्रॉन स्ट्रेन असी ओरिजिनल हुआन स्ट्रेन दगी 500% हेना ट्रांसमिसिबल ओइ हाइना एस्टिमेट तौखी
Delta strain na Alpha strain dagi 60% hena transmissible oi aduga Alpha strain na original Wuhan strain dagi 50% hena transmissible oi maram aduna Delta ga compare to wada Omicron strain si hena transmissible oi haibasi aikoina uri masigi pawsina aikoida phaba amadi oi ba yai maram di virus strain ama hena transmissible oi rabadi yamna deadly oi de aduga hena deadly oi ba disease ti yamna transmissible oi de haribo wafam asi general strain amani adubu strain asida exception khara di leirabasu yai adubu strain asi aina uchariba graph asida adom ubu fangani aduga anova strain asina South Africa da karamna dominant oiki haibadu adomna uriba graph asida yengba fangani graph asida uba fangi madudi Delta variant dagi henna Omicron variant asina henna transmissible oi haiba aduga next ki question asidi Omicron variant asi yamna deadly oibra natraga oidabra haibasini masigi clear cut oiba pakhum oikhona hauju phawba khangdri marup sing wahang asigi pakhum khangnaba honabada matam khara sankhigani haina scientist na hairi adubu South Africa gi preliminary data nadi South Africa da hospitalized tawrokpa mi gi masing di hengalakli haina takli adubu hospitalized tawrokpagi masing hengalakli ba asi variant asina thuna sandokpa oibana maram ama oibasu yai aduga atopa maram amana amuk henna deadly oibagi henna hospitalized tawra ambasu yari maram aduna variant asina thoganba death rate aikoina hauju phawbagi oina conclude tawbada aranbo oigani masida natana aikoigi vaccine kayana Omicron variant ki mayokta effective oigadra natraga hanthagdra natraga sungoi oiroidra haibagi wafam si phawba aikoina khangdri masigi pakhum matamgi matungina aikoina khangba ngamgani amadi pakhum asibu fangnaba honabada week amadagi ani phawba changani haina aikoida hairagli case ama hektada vaccine gi kanabadi leigani adubu kharadi hantharagani maram aduna adom vaccinated oiraba amadi normal oiba section thauran lokhalagadi adongi oina kanaba oigani khangdaba chamamnaba wafamsing asina maram oiduna prithivigi lam ayambana travel tawba thingkhre amadi sarkar kaya amadi masa masa gi country singda lockdown phawba impose tawkhre UK government nadi Africa gi country kaya ama South Africa Namibia Zimbabwe Botswana Angola Mozambique Malawi Zambia lamsing asigi mi amata UK da changba yaroi haina thingjinkre chamanana US na country sing asigi mi singbu US da changbadi thingjinkre adubu US citizen oiragadi lakpa yai haina haiki Interesting oiba wafam amadi chada sibu yengbiu chada sina ulli madudi karam country singda Omicron variant gi case fangki haiba aduga box amana amu travel thingkiba country singbu ulli chada si especially US kini aduga chada sina takli madudi kaya da senses oiba decision amano haiba karigidamak atopa country singda su Omicron gi case thengnaraga African country sing khakta travel toba yaroi hairibano Scientist kayana policy asibu criticize tawrali madugi ahanba maramna travel thinjanba asina karimata kana de corona bu thingnaba honabada flight natraga su travel tawbagi lambi kaya ama lei aduga disease asina pambai kaya asidagi su sandokhiba yai anisuba maramna travel policy da hongdong honjin tawba asina micham singdadi sahi ani dagi travel tawbada ayapan kaya lakli adubu ina kara khunba singi di restriction amata leite makoi di masa masa gi private jet ta tongduna mafam amadagi mafam amada chaningba mafam da chatpada athingba amata leite politician singi su athingba amta leite aduga ahum suba amadi khwaidagi important oiba maramdi South Africa na variant asigi maramda Prithvi pumbada khangalakuna afaba thabak ama tawrakhi adubu atopa lamsingi government singna kamaina react tawramiba South Africa gi flight pu ban toksenki masina South Africa gi travel amadi aviation industry bu nongmani gi manungda pura mudhanki panic oibana maram oiduna masina tungda atopa variant atopa country da phangba taragasu lamaduna makhoigi lamgi amangbo oirani aikhoigi lambu ban tawkhragani kibadagi aikhoida sungtak taloroi tuminna leibana fai haina khankhagani Marupsing aigi oinadi lam amabu lockdown tawba natraga lam amadagi travel bu restrict thamba haibasi last oiba upai amani khalli mayamasi atopa means kaya fail oirakanda tawpham thoi haina khalli ahanba lockdown tawba matamda masigi maram curve pu settle tawnabani haiki adubu mayamna su uriba asini hokje aikhoigi fibon kari oiri haibagi maramda kari su kantaba tawdana lockdown hekta thamjanba travel bu hekta thingjinba asina aikhoigumba ijam chamba miyosingdadi kayagi matik wahanbage haibasi kanana su onba ngamloi Adom na thanta khaduna yengjau ka amada chahi ama ni chupna leirakpa asina adomgi mental health ta kayagi matik sohon bage haiba angang singna school ka dabada makhoi da kayagi matik sohon bage amadi lam amagi economy da lockdown to bana kayamuk sohon bage ataya topa laina kayabu laing bada su maram asina kayamuk sohon bage covid-19 khakta da focus leirabanina laina atopa nava kaya amasu thawai mangba yawnari
ꯃꯤꯖꯦꯁ ꯀꯌꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯒꯣꯔꯃꯦꯟ ꯀꯌꯥꯒꯤ ꯑꯣꯏꯅꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚ ꯑꯃꯈꯛꯇꯅꯤ ꯒꯣꯔꯃꯦꯟ ꯃꯌꯥꯝ ꯑꯁꯤꯅ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯗꯨꯅ ꯇꯥꯛꯅꯤꯡꯂꯤ ꯃꯗꯨꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯤꯕ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤꯗꯃꯛ ꯀꯌꯥꯗ ꯍꯣꯠꯅꯔꯤꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯝꯁꯤꯡꯕꯨ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯅꯧꯕ ꯕꯦꯗꯁꯤꯡ ꯄꯨꯔꯛꯄꯗ ꯐꯣꯀꯁ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯑꯅꯥꯕ ꯀꯌꯥ ꯂꯥꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯕꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯨꯅ ꯊꯝꯒꯗꯕꯅꯤ ꯂꯝ ꯑꯃꯒꯤ ꯃꯤꯁꯤꯡꯒꯤꯗꯃꯛ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯐꯝ ꯅꯣꯝꯐꯝ ꯃꯤꯟꯁ ꯑꯃꯠꯇ ꯂꯩꯇꯅ ꯂꯣꯏꯅꯃꯛ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯕ ꯃꯁꯤꯗꯤ ꯂꯥꯟꯗ꯭ꯔꯥ ꯃꯔꯨꯞꯁꯤꯡ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯥꯛ ꯀꯌꯥ ꯆꯍꯤ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃ꯭ꯌꯨꯇꯦꯁꯟ ꯑꯇꯣꯞꯄ ꯚꯦꯔꯤꯌꯟꯠꯀꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯒꯅꯤ ꯃꯔꯝꯗꯤ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯃ꯭ꯌꯨꯇꯦꯁꯟ ꯑꯗꯨꯝ ꯊꯣꯛꯈꯤꯒꯅꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯨꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯂꯣꯛꯗꯥꯎꯟ ꯑꯃꯗꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯀꯌꯥ ꯊꯝꯖꯤꯟꯕ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯟꯖꯗꯦ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯀꯔꯤ ꯂꯩꯕꯒꯦ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯣꯏꯗꯅ ꯏꯟꯐꯣꯔꯃꯦꯇꯤꯚ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ